ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯩꯈꯣꯏꯒꯤ ꯋꯦꯠꯂꯦꯟ ꯑꯣꯕꯖꯔꯕꯦꯁꯟ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤꯁꯦ ꯍꯣꯏ ꯋꯥꯍꯟꯊꯣꯛꯄꯨꯗꯤ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯣꯏꯅꯖꯔꯛꯄ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯣꯛꯇꯥꯛ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯛ ꯆꯥꯎꯕ ꯐ꯭ꯔꯦꯁ ꯋꯥꯇꯔ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯄꯥꯠ ꯑꯃ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯅꯤ ꯂꯣꯛꯇꯥꯛ ꯏꯃꯥ ꯍꯥꯏꯅ ꯍꯥꯏ ꯑꯗꯣ ꯃꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯌꯥꯔꯦ ꯂꯣꯛꯇꯥꯛ ꯃꯌꯥꯏꯗ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯌꯥꯏ ꯊꯥꯖꯗ꯭ꯔꯒ ꯑꯩ ꯆꯠꯁꯤꯜꯂꯣ ꯍꯥꯏꯕꯗꯣ LDAꯒꯤ ꯑꯣꯊꯣꯔꯤꯇꯤ ꯑꯣꯏꯕꯤꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯏꯕꯤꯒꯦꯔꯥ ꯑꯩ ꯄꯨꯖꯒꯦꯕ ꯑꯗꯨꯅ ꯋꯥꯍꯩꯗꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯖꯕ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯃꯔꯝꯗꯤ ꯉꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯗꯦꯅꯤ ꯉꯁꯤꯅ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠꯀꯤ ꯃꯇꯥꯡꯗ ꯈꯔ ꯉꯥꯡꯗꯕ ꯌꯥꯗ꯭ꯔꯦ ꯍꯌꯦꯡꯁꯤꯅ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯦꯒꯤ ꯊꯧꯔꯝꯅꯤ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯕꯁꯤ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯃꯤꯠ ꯁꯤꯡꯅ ꯑꯃꯗꯤ ꯆꯦꯛꯁꯤꯟꯅ ꯊꯧꯕꯤꯌꯨ ꯀꯥꯏꯅ ꯍꯥꯏꯗ꯭ꯔꯥ ꯑꯗꯨꯒ ꯂꯣꯏꯈꯤꯕ ꯅꯨꯃꯤꯠꯇꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯟ ꯋꯦꯅ ꯀꯔꯝꯕꯅꯣ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯌꯨ ꯇꯔꯟ ꯂꯧꯒꯗꯕꯅ ꯀꯔꯝꯅ ꯂꯧꯗꯣꯏꯅꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯀꯥꯏ ꯑꯗꯨꯝ ꯊꯤꯡꯖꯤꯜꯂꯝꯒꯅꯤ ꯂꯝꯕꯤꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛ ꯑꯃꯗꯤ ꯂꯝꯕꯤꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯈꯔꯁꯤꯗ ꯃꯤ ꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯌꯥꯝ ꯌꯥꯎ ꯑꯗꯨꯇꯥꯔꯒꯗꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅꯗꯤ ꯒꯥꯔꯤꯗꯤ ꯐꯖꯅ ꯊꯧꯑꯣꯏꯅ ꯍꯥꯏ ꯑꯗꯨꯒ ꯂꯝꯕꯤꯗꯤ ꯀꯃꯥꯏꯅ ꯇꯧ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯀꯣꯡꯒꯨꯠꯇꯒ ꯑꯆꯧ ꯑꯆꯧꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯆꯥ ꯊꯧꯕꯁꯤꯡ ꯈꯪꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏꯁꯨ ꯊꯧꯕꯗ ꯑꯃꯨꯛ ꯈꯪꯕ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯒꯗꯤ ꯂꯝꯕꯤ ꯃꯌꯥꯏꯗ ꯄꯨꯈ꯭ꯔꯤ ꯂꯩꯕ ꯃꯑꯣꯡꯗ ꯇꯧꯗ꯭ꯔꯣ ꯄꯣꯠ ꯍꯣꯜꯁ ꯃꯌꯥꯝ ꯆꯤꯡꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯣꯝꯗꯗꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯖꯅ ꯊꯧꯕꯤꯌꯨꯅ ꯍꯥꯏ ꯆꯨꯝꯃꯦ ꯀꯅꯥꯅꯕꯨ ꯐꯖꯅ ꯍꯥꯏꯕꯗꯤ ꯍꯣꯏ ꯑꯣꯐꯀꯣꯔꯁ ꯑꯉꯥꯎꯕ ꯑꯗꯒꯤ ꯅꯍꯥꯒꯤ ꯑꯣꯏꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯈꯔꯗꯤ ꯃꯁꯥꯅ ꯂꯩꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯗꯕꯗꯣ ꯇꯥꯅꯅꯕ ꯍꯥꯏꯅꯦꯕ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯑꯣꯕꯖꯔꯕꯦꯁꯟ ꯇꯧꯔꯤꯁꯤ ꯅꯠꯇ꯭ꯔꯥ ꯈꯪꯗꯕꯗꯣ ꯈꯪꯅꯅꯕ ꯍꯥꯏꯅ ꯑꯗꯨ ꯇꯥꯔꯒꯗꯤ ꯇꯁꯦꯡꯅ ꯒꯥꯔꯤꯁꯤ ꯐꯖꯅ ꯊꯧꯕꯤꯌꯨ ꯍꯥꯏꯇꯥꯔꯒꯗꯤ ꯂꯝꯕꯤ ꯀꯣꯊꯣꯛꯏꯕ ꯅꯠꯇ꯭ꯔꯒ ꯂꯝꯕꯤꯗ ꯄꯣꯠ ꯍꯣꯜꯁ ꯊꯝꯕꯤꯕ ꯁꯤꯅ ꯀꯅꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅꯣ ꯋꯥꯍꯩꯗꯗꯤ ꯐꯖꯕ ꯊꯧꯗꯣꯏꯕ ꯂꯝꯕꯤꯗꯗꯤ ꯌꯥꯗꯕ ꯑꯩꯅ ꯁꯤꯒꯤ ꯑꯦꯛꯖꯥꯝꯄꯜꯁꯦ ꯄꯤꯖꯔꯤꯁꯤꯅ ꯃꯔꯝꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯀꯥꯟꯁꯤꯗꯗꯤ ꯂꯣꯛꯇꯥꯛ ꯍꯥꯏꯕ ꯑꯣꯔ ꯋꯦꯠꯂꯦꯟ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔꯒꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯍꯧꯁꯥꯒꯤ ꯈꯜꯁꯤꯗ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯉꯥꯛꯇꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯤꯗꯩꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯍꯦꯔꯤꯇꯦꯖ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯟ ꯑꯃ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯥꯛ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯉꯥꯃꯤꯁꯤꯡꯒꯤ ꯀꯩꯅꯣ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯂꯣꯛꯇꯥꯛ ꯍꯥꯏꯔꯤꯕꯁꯤꯗꯤ ꯂꯣꯛꯇꯥꯛ ꯏꯃꯥ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯋꯦꯠꯂꯦꯟꯁꯤꯗ ꯑꯩꯈꯣꯏ ꯉꯔꯥꯡꯁꯤ ꯑꯣꯕꯖꯔꯕꯦꯁꯟ ꯇꯧꯗꯦꯕ ꯉꯥꯃꯤꯁꯤꯡꯅ ꯈ꯭ꯋꯥꯏ ꯆꯥꯎꯕꯗꯤ ꯑꯗꯨꯅꯦꯕ ꯍꯪꯉꯦꯕ ꯑꯩꯅ ꯀꯔꯤ ꯃꯔꯝꯒꯤ ꯇꯧꯗ꯭ꯔꯤꯅꯣ ꯋꯦꯠꯂꯦꯟ ꯑꯣꯕꯖꯔꯕꯦꯁꯟ ꯇꯧꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯅꯍꯥꯟꯒꯩ ꯇꯧꯔꯤ ꯑꯗ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯕꯁꯦ ꯇꯜꯂꯦ ꯑꯣꯕꯖꯔꯕꯦꯁꯟ ꯇꯧꯕꯗꯤ ꯀꯥꯟꯗꯦ ꯀꯩꯅꯣ ꯅꯨꯡꯇꯤꯒꯤ ꯊꯦꯡꯅꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟꯐꯝ ꯑꯃꯅꯦ ꯍꯥꯏꯔꯦꯕ ꯉꯥꯃꯤꯁꯤꯡꯅ ꯍꯪꯕ ꯀꯥꯟꯗꯀꯣ ꯑꯗ ꯑꯩꯈꯣꯏꯅ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯣꯏ ꯍꯔꯥꯎꯕꯒꯤ ꯐꯣꯡꯗꯣꯛꯄ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯇꯧꯕꯗꯤ ꯇꯧꯔꯛꯑꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯕ ꯈꯨꯟꯅꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯣꯛꯇꯥꯛꯀꯤ ꯑꯃꯨꯛ ꯑꯣꯕꯖꯔꯕꯦꯁꯟ ꯇꯧꯗꯣꯔꯤꯕ ꯅꯠꯇ꯭ꯔꯒ ꯋꯦꯠꯂꯦꯟꯒꯤ ꯇꯧꯗꯣꯔꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯦꯡꯅ ꯂꯩꯔꯕ ꯂꯥꯟꯐꯝ ꯑꯃꯅꯦꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛꯀꯤꯗ ꯑꯂꯥꯐꯝ ꯀꯥꯏꯅ ꯂꯩꯕꯅꯤꯀꯣ ꯑꯣꯜ ꯂꯣꯛꯇꯥꯛ ꯂꯦꯛ ꯐꯤꯁꯔꯁ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯪꯗ ꯑꯩꯈꯣꯏꯒꯤ ꯉꯥ ꯐꯥꯔꯒ ꯂꯩꯕ ꯉꯥꯃꯤꯁꯤꯡꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯣꯏꯐꯥꯎꯗꯤ ꯇꯁꯦꯡꯅ ꯍꯥꯏ ꯀꯥꯟꯁꯤꯗ ꯂꯣꯛꯇꯥꯛ ꯍꯥꯏꯅ ꯀꯜꯂꯤꯕ ꯋꯦꯠꯂꯦꯟꯗ ꯂꯩꯔꯤꯕ ꯃꯤꯁꯦ ꯃꯣꯏꯅꯦꯕ ꯑꯗ ꯃꯣꯏꯅ ꯑꯣꯕꯖꯔꯕꯦꯁꯟ ꯇꯧꯗ꯭ꯔꯤꯁꯤ ꯀꯔꯤꯅꯣ ꯒꯣꯔꯃꯦꯟꯅ ꯇꯧꯔꯤꯁꯤꯅ ꯀꯔꯤ ꯑꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯖꯕꯗ ꯎꯖꯔꯛꯄ ꯀꯥꯟꯗ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯋꯦ ꯍꯥꯏꯕ ꯑꯥꯊꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩꯗꯤ ꯀꯩꯅꯣꯅꯤꯗ ꯂꯤꯞ ꯁꯥꯔꯚꯤꯁ ꯑꯩꯈꯣꯏꯒꯤ ꯆꯤꯟꯗꯗꯤ ꯌꯥꯝꯅ ꯃꯥꯜꯂꯀꯥꯟꯁꯤꯗ ꯊꯕꯛ ꯇꯧꯕꯗꯅ ꯈꯨꯠꯀ ꯆꯤꯟꯒ ꯃꯥꯟꯅꯗꯕ ꯑꯃ ꯂꯩ ꯑꯗꯨꯅ ꯂꯣꯛꯇꯥꯛ ꯍꯥꯏꯕꯁꯦ ꯇꯁꯦꯡꯅ ꯍꯥꯏ ꯀꯥꯟꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄꯜ ꯑꯃ ꯊꯥꯗꯔꯀꯥꯟꯗ ꯏꯊꯥꯏꯗꯥꯝꯅ ꯊꯤꯡꯉꯀꯥꯟꯁꯤꯗ ꯂꯧ ꯄꯔꯤ 50,000 ꯍꯦꯟꯅ ꯊꯨꯝꯍꯜꯂꯤꯅꯦ ꯁꯤꯗꯒꯤ ꯄꯤꯔꯛꯇꯣꯏꯕ ꯃꯩꯗꯨꯅ
ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛ ꯑꯩꯅ ꯃꯌꯥꯝꯅ ꯍꯥꯏꯔꯤꯁꯤꯗ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯝꯃꯤꯁꯦ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯩ ꯄꯤꯅꯤ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯊꯕꯛ ꯄꯤꯅꯤ ꯑꯩꯈꯣꯏꯗ ꯁꯦꯟꯊꯣꯛ ꯍꯦꯜꯍꯟꯒꯅꯤ ꯑꯗꯨꯅ ꯕꯜꯕ ꯉꯥꯜꯂꯅꯤ ꯍꯥꯏꯕꯅꯦꯕ ꯌꯥꯔꯦꯕꯀꯣ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯕꯜꯕ ꯉꯥꯜꯂꯤꯁꯦ ꯍꯧꯖꯤꯛ ꯁꯤꯗ ꯃꯩ ꯊꯥꯜꯂꯤꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛꯅ ꯄꯤꯕ ꯃꯩ ꯑꯣꯏꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯄꯦꯗ ꯑꯅ ꯂꯩꯔꯤꯁꯤꯕꯨ ꯍꯥꯟꯅꯗꯤ ꯀꯩꯅꯣ ꯇꯧꯕꯅꯤ ꯄꯩꯁꯥ ꯕꯤꯜ ꯊꯤꯕꯗ ꯃꯩ ꯀꯣꯠꯂꯒ ꯊꯥꯟꯕ ꯑꯃ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯃꯗꯗꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯄꯦꯗ ꯑꯅ ꯂꯥꯛꯑꯦꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯁꯦꯜꯁꯦ ꯀꯛꯑꯀꯥꯟꯁꯤꯗ ꯃꯣꯕꯥꯏꯜꯗ ꯇꯧꯗꯅ ꯖꯤꯄꯦꯗ ꯇꯧꯔꯀꯥꯟꯁꯤꯗ ꯁꯦꯜ ꯊꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯩ ꯊꯥꯜꯂꯤꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯁꯤ ꯂꯦꯝꯅ ꯄꯤꯅꯤ ꯍꯥꯏꯁꯦ ꯀꯌꯥꯝ ꯄꯤꯒꯦꯕ ꯂꯣꯛꯇꯥꯛꯅ ꯍꯥꯏ NSPCꯅ ꯍꯥꯏꯕꯗ ꯆꯥꯗ 11% ꯍꯥꯏꯕ꯭ꯔꯥ 10% ꯍꯥꯏꯕ꯭ꯔꯥ ꯄꯤꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯁꯦꯟꯇꯦꯖꯁꯤꯗꯤ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯂꯨꯄꯥ ꯂꯥꯛ 20-30ꯒꯤ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯈꯤꯇꯪ ꯍꯦꯟꯒꯠꯂꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯃꯥꯡꯖꯔꯤꯁꯤꯅ ꯀꯌꯥꯅꯣ ꯂꯧ ꯄꯔꯤ 50 ꯍꯥꯏꯇꯥꯔꯒꯗꯤ ꯂꯧ ꯄꯔꯤ ꯑꯃꯃꯝꯗ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ ꯂꯥꯛ ꯑꯃꯇꯪ ꯑꯣꯏꯇꯥꯔꯒꯁꯨ ꯌꯥꯝ ꯄꯤꯛꯅ ꯄꯥꯕꯗꯀꯣ ꯑꯗꯒꯤ ꯃꯗꯨꯗ ꯄꯨꯊꯣꯛꯇꯣꯔꯤꯕ ꯑꯩꯈꯣꯏꯒꯤ ꯉꯥꯒꯤ ꯀꯩꯅꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯖꯕ ꯇꯥꯔꯦꯅꯦ ꯆꯥꯅꯕ ꯃꯈꯜ ꯃꯌꯥꯝ ꯑꯃꯁꯨ ꯐꯪꯉꯤꯕꯅꯤ ꯑꯗꯨꯅ ꯂꯣꯛꯇꯥꯛ ꯄꯥꯠ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯗꯤ ꯍꯧꯖꯤꯛꯁꯦ ꯗ ꯗꯥꯏꯌꯤꯡ ꯂꯦꯛ ꯍꯥꯏꯅ ꯍꯥꯏꯔꯕꯅꯤ ꯃꯥꯁꯦ ꯔꯥꯝꯁꯔ ꯁꯥꯏꯠꯅꯦ ꯍꯥꯏ ꯑꯃꯅꯦ ꯍꯥꯏ ꯃꯤꯌꯥꯝꯅꯗꯤ ꯋꯥꯍꯩꯗꯗꯤ ꯌꯥꯝ ꯐꯖꯩ ꯂꯣꯛꯇꯥꯛꯇ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛ ꯆꯠꯅꯅꯤ ꯑꯗꯨ ꯇꯧꯅꯤ ꯑꯇꯥ ꯇꯧꯅꯤ ꯃꯌꯥꯝꯗꯤ ꯍꯥꯏꯌꯦꯕꯀꯣ ꯑꯦꯛꯆꯨꯑꯦꯂꯤ ꯌꯦꯡꯉꯨ ꯀꯥꯟꯗꯗꯤ ꯂꯣꯛꯇꯥꯛꯀꯤ ꯏꯃꯥꯏꯁꯤ ꯊꯦꯡꯒꯠꯂꯀꯥꯟꯗ ꯄ꯭ꯂꯥꯁꯇꯤꯛꯅ ꯑꯃꯗꯤ ꯐꯠꯇ ꯍꯥꯎꯊꯤ ꯃꯌꯥꯝꯅ ꯊꯦꯡꯒꯠꯂꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯁꯦ ꯉꯥ ꯐꯥꯕꯗꯐꯥꯎ ꯍꯤ ꯍꯣꯟꯕꯗꯐꯥꯎ ꯆꯠꯄ ꯌꯥꯗꯕ ꯃꯐꯝ ꯃꯌꯥꯝ ꯌꯥꯎꯔꯕꯅꯦ ꯀꯪꯐꯥꯜ ꯑꯣꯜꯂꯛꯄ ꯑꯩꯈꯣꯏꯒꯤ ꯐꯠꯇ ꯍꯥꯎꯊꯤ ꯃꯌꯥꯝꯁꯤꯅ ꯄꯩꯁꯜꯂꯀꯥꯟꯁꯤꯗ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯂꯝꯄꯥꯛ ꯂꯩꯔꯕꯅꯦ ꯂꯣꯛꯇꯥꯛ ꯃꯌꯥꯏꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯦꯠꯂꯦꯟ ꯗꯦ ꯍꯥꯏꯅ ꯄꯥꯡꯊꯣꯛꯏꯕꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯍꯟꯊꯣꯛꯁꯤ ꯀꯔꯤꯅꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯍꯥꯟꯕ ꯍꯧꯖꯤꯛ ꯍꯥꯏꯖꯕ ꯀꯥꯟꯗ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛꯀꯤ ꯀꯥꯟꯅꯕꯁꯤꯅ ꯀꯔꯤꯅꯣ ꯁꯣꯝꯅ ꯀ꯭ꯔꯣꯔꯗ ꯃꯥꯡꯉꯀꯥꯟꯁꯤꯗ ꯂꯥꯛ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯃꯤꯊꯥꯏ ꯄꯤꯖꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯖꯦꯛ ꯑꯃꯅꯦꯕ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯨ ꯂꯣꯂꯤꯄꯣꯞꯁꯦ ꯆꯨꯞꯄ ꯂꯩꯔꯤꯅꯦ ꯑꯩꯈꯣꯏꯁꯨ ꯆꯨꯝꯃꯦ ꯂꯣꯛꯇꯥꯛ ꯌꯥꯝ ꯀꯩꯅꯣ ꯋꯦꯠꯂꯦꯟ ꯚꯦꯔꯤ ꯒꯨꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯦꯜꯒꯤ ꯑꯣꯏꯕ ꯑꯩꯈꯣই ꯃꯩꯗꯤ ꯊꯥꯜꯂꯤ ꯃꯩ ꯊꯥꯟꯕꯁꯦ ꯅꯣꯡꯃꯗ ꯐ꯭ꯔꯤꯗ ꯊꯥꯟꯕ ꯌꯥꯎꯕꯤꯔꯕ꯭ꯔꯅꯦ ꯑꯩ ꯍꯣꯁꯇ ꯍꯪꯖꯩꯑꯕ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯤꯑꯣꯗ ꯊꯥꯜꯂꯦꯕ ꯃꯩꯁꯤꯕꯨ ꯅꯣꯡꯃꯗ ꯐ꯭ꯔꯤꯗ ꯂꯣꯛꯇꯥꯛꯇꯩꯅ ꯊꯥꯟꯕ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯔꯣꯏꯗꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯂꯣꯛꯇꯥꯛꯇ ꯀꯟꯅꯤ ꯋꯦꯠꯂꯦꯟꯗꯤ ꯑꯣꯕꯖꯔꯕꯦꯁꯟ ꯇꯧꯅꯤ ꯍꯥꯏ ꯀꯥꯟꯗ ꯏꯟ ꯑꯦꯛꯆꯨꯑꯦꯂꯤ ꯄ꯭ꯔꯦꯛꯇꯤꯁꯇꯗꯤ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯋꯥꯍꯪꯗꯨꯒꯤ ꯋꯥꯔꯤꯅꯦꯕ ꯑꯩꯅ ꯍꯪꯖꯩꯁꯤꯅ ꯑꯗꯨꯅ ꯈꯨꯠꯀ ꯆꯤꯟꯒ ꯃꯥꯟꯅꯔꯀꯥꯟꯁꯤꯗ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯃꯅꯤ ꯑꯃ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯂꯟ ꯑꯃ ꯑꯣꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯋꯦꯠꯂꯦꯟꯁꯤꯡꯁꯦ ꯇꯁꯦꯡꯅ ꯐꯖꯅ ꯄ꯭ꯔꯤꯖꯥꯕ ꯇꯧꯕꯤꯔꯀꯥꯟꯁꯤꯗ ꯏꯊꯥꯏꯗꯥꯝ ꯊꯨꯒꯥꯏꯕꯤꯔꯨ ꯀꯩꯅꯣ ꯗꯤꯀꯃꯤꯁꯟ ꯇꯧꯕꯤꯈ꯭ꯔꯣ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯀꯔꯣꯔꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡꯉꯀꯥꯟꯁꯤꯗ ꯂꯥꯛ 20-30 ꯑꯃꯅ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕ ꯃꯤꯊꯥꯏ ꯑꯃ ꯄꯤꯖꯔꯀꯥꯟꯁꯤꯗ ꯆꯤꯟ ꯊꯨꯝꯕꯩ ꯃꯑꯣꯡꯗꯨꯗ ꯑꯗꯨꯒꯨꯝꯕ ꯀꯝꯄꯅꯤ ꯑꯃꯒ ꯂꯩꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯤꯗꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯑꯦꯒ꯭ꯔꯤꯃꯦꯟꯇꯁꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯧꯁꯤꯡꯁꯦ ꯊꯨꯝꯃꯒ ꯂꯩꯗꯣꯔꯤꯒꯦ ꯍꯥꯏꯕ ꯁꯤꯒꯤ ꯆꯦ ꯑꯃ ꯏꯅꯩ ꯍꯥꯏꯌꯦ NSPCꯒꯀꯣ ꯑꯗꯨꯒꯤ ꯆꯦꯗꯨꯁꯨ ꯑꯩꯈꯣꯏ RTI ꯇꯧꯔꯀꯥꯟꯗ ꯍꯪꯀꯥꯟꯗ ꯆꯦꯗꯣ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯒ ꯅꯪꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤ ꯁ꯭ꯇꯦꯠꯁꯤꯒ ꯀꯣꯔꯄꯣꯔꯦꯁꯟꯁꯤꯒ ꯂꯩꯕ ꯃꯔꯤꯁꯤꯐꯥꯎ ꯄꯨꯊꯣꯛꯄ ꯉꯝꯗ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯊꯝꯃꯨꯕꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤ ꯂꯩꯔꯤꯒꯦ ꯑꯗꯨꯗꯤ ꯊꯨꯒꯥꯏꯕꯤꯔꯣ ꯗꯤꯀꯃꯤꯁꯟ ꯇꯧꯕꯤꯔꯣ ꯁꯤꯁꯇꯦꯃꯦꯇꯤꯛ ꯑꯣꯏꯅꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯉꯥ ꯃꯁꯦꯟ ꯑꯩꯈꯣꯏꯅ ꯅꯍꯥꯟꯋꯥꯏꯅ ꯆꯥꯔꯤꯕ ꯉꯥ ꯑꯩꯈꯣꯏꯒꯤ ꯄꯦꯡꯕꯥ ꯈꯥꯕꯛ ꯊꯔꯥꯛ ꯉꯥꯋꯥ ꯉꯥꯄꯪ ꯉꯥꯅꯣꯏ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯔꯦꯡ ꯃꯅꯤꯄꯨꯔꯗ ꯅꯝꯕꯨꯜ ꯇꯨꯔꯦꯜꯗ ꯆꯦꯜꯂꯤꯕ ꯁꯔꯦꯡ ꯐꯥꯔ ꯆꯥꯔꯝꯃꯤꯅꯤ ꯉꯥꯁꯦꯞ ꯃꯌꯥꯝ ꯑꯃ ꯂꯩꯗꯅ ꯍꯥꯏꯕꯗꯤ ꯏꯀꯣ ꯁꯤꯁꯇꯦꯝ ꯑꯃ ꯂꯩꯔꯝꯃꯤꯅꯤ ꯑꯩꯈꯣꯏꯅ ꯅꯍꯥ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯗꯤ ꯅꯝꯕꯨꯜ ꯇꯨꯔꯦꯜꯗ ꯆꯣꯡꯊꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯩꯁꯣꯏ ꯃꯌꯥꯝ ꯊꯥꯗꯔꯛꯄ ꯀꯥꯟꯁꯤꯗ ꯑꯍꯟꯁꯤꯡꯅ ꯌꯥ ꯀꯥꯊꯣꯛꯑꯀꯥꯟꯁꯤꯗ ꯆꯪꯉꯛꯏꯅꯤ ꯍꯧꯖꯤꯛ ꯅꯝꯕꯨꯜ ꯇꯨꯔꯦꯜꯗ ꯑꯝꯇ ꯆꯪꯕꯤꯔꯨꯖꯣꯅꯦ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯕ ꯏꯁꯨꯁꯤꯡꯁꯤꯗꯤ ꯃꯤꯠꯅ ꯎꯔꯨꯔꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜ ꯃꯌꯥꯗ ꯂꯦꯞꯄ ꯉꯝꯗ꯭ꯔꯕ ꯃꯇꯝ ꯑꯃꯅꯦꯕ ꯃꯅꯝ ꯅꯝꯊꯤꯕ ꯃꯌꯥꯝꯁꯤꯅꯀꯣ ꯑꯗꯨ ꯁꯤ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯋꯦꯠꯂꯦꯟꯗ ꯇꯥ ꯇꯥꯔꯒꯗꯤ ꯑꯗꯨꯗꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯋꯦꯠꯂꯦꯟ ꯑꯣꯕꯖꯔꯕꯦꯁꯟꯅꯣ ꯊꯕꯛ ꯇꯧꯕꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯃꯥꯏꯅ ꯑꯩꯗꯤ ꯋꯥꯍꯪ ꯈꯪꯖꯒꯦ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ
ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯗꯨꯒ ꯉꯔꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯋꯦꯠꯂꯦꯟ ꯗꯦꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯗ ꯑꯩꯈꯣꯏꯒꯤ ꯁꯤ.ꯑꯦꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯗ ꯌꯦꯜꯍꯧꯃꯤꯁꯤꯡ ꯀꯟꯅꯅꯕ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯈꯣꯡꯊꯥꯡ ꯃꯁꯛ ꯈꯪꯅ ꯄꯥꯟꯗꯝ ꯌꯧꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯌꯥꯅ ꯌꯥꯅꯕ ꯆꯠꯄꯒꯤ ꯄꯣꯂꯤꯇꯤꯛꯁꯅ ꯑꯩꯈꯣꯏ ꯉꯛꯁꯝ ꯌꯧꯅ ꯄꯨꯊꯈꯤꯕꯅꯤ ꯍꯥꯏꯕ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯛꯄꯤꯔꯤ ꯑꯣꯖꯥ ꯋꯥꯐꯝ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤ ꯍꯥꯏꯅ ꯂꯧꯕꯤꯕ꯭ꯔꯥ ꯑꯣꯖꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤ ꯈꯪꯗꯦ ꯃꯁꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏ ꯂꯨꯁꯜꯂꯦꯅ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕ ꯆꯤꯟꯒ ꯈꯨꯠꯀ ꯃꯥꯟꯅꯕ ꯑꯃ ꯆꯪꯕ ꯋꯥꯍꯩ ꯑꯩꯈꯣꯏꯒꯤ ꯃꯊꯧ ꯇꯥꯏ ꯐꯣꯡꯗꯣꯛꯄ ꯅꯠꯇꯅ ꯑꯗꯨꯅ ꯂꯤꯞ ꯁꯥꯔꯚꯤꯁꯇ ꯄꯨꯡꯍꯥꯏꯗ ꯍꯥꯏꯕꯁꯤꯁꯨ ꯍꯣꯏ ꯃꯤꯁꯤꯡꯁꯦ ꯇꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗꯗꯤ ꯇꯥꯕꯒꯤ ꯄꯦꯁꯦꯟꯁꯇꯤ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯋꯥꯔꯛꯄ ꯇꯥꯟꯖꯥ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯗ ꯁꯣꯝꯗ ꯌꯨꯝꯗꯗꯤ ꯆꯦꯡ ꯂꯩꯇ꯭ꯔꯀꯥꯟꯁꯤꯗ ꯃꯌꯥꯝ ꯂꯣꯏ ꯄꯨꯛ ꯊꯜꯂꯤꯕ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯂꯣꯏ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯇꯥꯔꯒꯗꯤ ꯂꯥꯏꯔꯕ ꯁꯤꯟꯃꯤ ꯉꯥꯃꯤ ꯂꯧꯃꯤꯗꯨꯅ ꯈꯟꯗꯣꯏꯁꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯄꯨꯛꯇꯤ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯂꯥꯎꯋꯦ ꯁꯤꯗꯩꯁꯤꯗ ꯑꯩ ꯆꯥꯅꯕ ꯂꯩꯇꯦ ꯑꯩꯒꯤ ꯋꯥꯏ ꯊꯛꯅꯕ ꯂꯩꯇꯦ ꯑꯗꯒꯤ ꯊꯣꯡꯅꯕ ꯁꯤꯡ ꯅꯠꯇ꯭ꯔꯒ ꯒ꯭ꯌꯥꯁ ꯂꯩꯇꯦ ꯑꯗꯨꯒ ꯁꯣꯝꯗꯗꯤ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ ꯁꯣꯝꯗꯤ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏ ꯅꯨꯡꯉꯥꯏꯔꯤꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯠꯂꯤ ꯄꯨꯟꯁꯤꯁꯦ ꯍꯥꯏꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯆꯥꯛ ꯂꯥꯝꯃꯤꯕ ꯅꯨꯄꯥꯗꯨꯅꯗꯤ ꯇꯥꯅꯤꯡꯉꯝꯒꯗ꯭ꯔꯥ ꯇꯥꯅꯤꯡꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯀꯣꯏꯁꯟꯗꯨꯒꯤ ꯋꯥꯔꯤꯅꯤ ꯄꯨꯛ ꯊꯟꯕ ꯃꯤ ꯈꯔꯅꯗꯤ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯐꯥꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯖꯕ ꯇꯥꯔꯦ ꯏꯄꯣꯝ ꯑꯣꯏꯅ ꯌꯦꯡꯕ ꯃꯤꯁꯨ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯃꯔꯝꯗꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯅ ꯇꯧꯔꯤꯕ ꯐꯥꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯕꯗ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯊꯨꯝꯈꯔ ꯅꯝꯃꯒ ꯌꯣꯠꯄ ꯍꯥꯏꯕ ꯇꯥꯔꯦ those words have to be taken with a pinch of salt ꯑꯗꯨꯅ ꯍꯩ ꯆꯥꯕ ꯀꯥꯟꯗ ꯌꯥꯝ ꯁꯤꯜꯂ ꯀꯥꯟꯁꯤꯗ ꯊꯨꯝꯈꯔ ꯅꯝꯃ ꯀꯥꯟꯗ ꯆꯥꯕꯅ ꯍꯦꯟꯅ ꯆꯪꯉꯦꯗꯅ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯦ ꯊꯨꯝ ꯈꯔ ꯍꯥꯞꯇꯗꯤ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯒꯤ ꯋꯥꯔꯤꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯥꯕ ꯀꯥꯟꯗꯗꯤ ꯀꯔꯝꯕꯅ ꯑꯆꯨꯝꯕꯅꯣ ꯀꯔꯝꯕꯅ ꯑꯁꯦꯡꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯆꯥꯛ ꯂꯥꯝꯃꯤꯕ ꯅꯨꯄꯥ ꯑꯃꯅꯗꯤ ꯃꯉꯣꯟꯗ ꯅꯪꯒꯤ ꯆꯦꯡꯗꯣ ꯑꯩꯅ ꯊꯥ ꯑꯃꯒꯤ ꯄꯤꯔꯤꯕ ꯅꯠꯇ꯭ꯔꯥ ꯅꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕ ꯅꯣꯝꯐꯝ ꯑꯩꯅ ꯄꯤꯔꯤꯕ ꯅꯠꯇ꯭ꯔꯥ ꯅꯣꯏꯅ ꯍꯧꯖꯤꯛ ꯍꯤꯡꯉꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯤꯡꯉꯤꯕ ꯅꯠꯇ꯭ꯔꯥ ꯁꯥꯟꯇꯤꯅꯤꯀꯣ ꯍꯥꯏꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯍꯣꯏ ꯍꯥꯏꯕꯕꯨꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯁꯣꯝꯗ ꯆꯥꯛ ꯂꯥꯝꯃꯤꯕ ꯅꯨꯄꯥꯗꯨꯒꯤ ꯄꯨꯛꯇꯗꯤ ꯈꯣꯡꯉꯛꯏꯕ ꯃꯥꯒꯤ ꯃꯈꯣꯜ ꯊꯣꯛꯂꯛꯏꯕ ꯃꯥꯒꯤ ꯄꯦꯟꯗꯕ ꯃꯥꯒꯤ ꯀꯣꯛꯇ ꯂꯩꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯨꯗꯤ ꯑꯗꯨꯗꯤ ꯀꯣꯛꯄ꯭ꯔꯥ ꯍꯥꯏꯕꯗꯤ ꯋꯥꯐꯝꯗꯨꯒꯤ ꯋꯥꯔꯤꯅꯦꯕ ꯃꯔꯝꯗꯤ ꯃꯤꯆꯝ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯃꯣꯏꯅ ꯐꯣꯡꯗꯣꯛꯄ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯀꯥꯏ ꯂꯩꯒꯦꯕ ꯑꯩꯈꯣꯏꯅ ꯈꯕꯔꯗ ꯏꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯁꯤꯅ ꯑꯗꯨ ꯍꯥꯏꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯐꯤꯔꯥꯟ ꯑꯃ ꯆꯤꯡꯈꯠꯈ꯭ꯔꯦ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯣꯕꯖꯔꯕꯦꯁꯟ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯇꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯆꯨꯝꯃꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯅꯁꯨ ꯈꯔ ꯀꯨꯞꯅ ꯌꯦꯡꯍꯟꯕ ꯃꯊꯧ ꯇꯥꯏꯕ ꯑꯗꯨ ꯃꯦꯗꯤꯌꯥꯒꯤ ꯃꯊꯧꯗꯤ ꯑꯗꯨꯅꯤ ꯅꯝꯕꯔ 1 ꯑꯣꯏꯒꯗꯕꯗꯤ ꯊꯥꯗꯅꯤ ꯍꯥꯏꯕ ꯄꯣꯠꯇꯨ ꯊꯥꯗꯔꯤꯕ꯭ꯔꯥ ꯇꯧꯅꯤ ꯍꯥꯏꯕ ꯊꯕꯛꯇꯨ ꯇꯧꯔꯤꯕ꯭ꯔꯥ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯋꯥꯁꯛ ꯃꯍꯥꯛꯅ ꯉꯥꯛꯏꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟꯗꯣ ꯃꯦꯗꯤꯌꯥ ꯑꯦꯖ ꯑꯦ ꯃꯦꯗꯤꯌꯥ ꯄꯔꯁꯟ ꯍꯣꯏ ꯑꯩ ꯀꯩꯅꯣꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯖꯁꯦ ꯕꯠ ꯑꯦꯖ ꯑꯦ ꯃꯦꯗꯤꯌꯥ ꯑꯩꯈꯣꯏꯁꯨ ꯃꯦꯗꯤꯌꯥ ꯑꯃ ꯄꯔꯁꯟ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯒꯤ ꯀꯣꯂꯤꯛꯁ ꯑꯃꯗꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯐ꯭ꯔꯦꯟꯁ ꯑꯩꯒꯤ ꯂꯩꯔꯤꯕ ꯃꯈꯥ ꯇꯥꯔꯛꯏꯕꯁꯤꯡꯁꯤꯗ ꯍꯥꯏꯅꯤꯡꯕ ꯇꯥꯔꯒꯗꯤ ꯅꯣꯠ ꯖꯁ ꯂꯤꯞ ꯁꯔꯚꯤꯁꯇꯨꯒꯤ ꯀꯩꯅꯣ ꯋꯥꯐꯝ ꯅꯠꯇꯕ ꯋꯦꯠꯂꯦꯟ ꯄꯥꯡꯊꯣꯛꯑꯦ ꯍꯥꯏꯕ ꯈꯛ ꯋꯥ ꯅꯠꯇꯕ ꯍꯧꯖꯤꯛ ꯍꯣꯁꯅ ꯍꯪꯕꯤꯗ ꯑꯗꯨꯃꯥꯏꯅ ꯅꯠꯇꯕ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯏꯟꯇ꯭ꯔꯣꯁꯄꯦꯛꯁꯟ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯨꯞꯅ ꯈꯟꯅꯕ ꯑꯃꯗꯤ ꯈꯟꯅꯕꯁꯤꯡꯁꯦ ꯃꯤꯌꯥꯝ ꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯝ ꯑꯁꯨꯛ ꯌꯥꯝ ꯄꯤꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯂꯣꯟ ꯑꯗꯨ ꯄꯤꯔꯤ ꯂꯥꯟꯖꯦꯟꯁꯤꯡꯁꯤꯗ ꯁꯦꯟ ꯑꯗꯨꯃꯥꯏꯅ ꯄꯤꯔꯦ ꯐꯪꯉꯤꯕ꯭ꯔꯥ ꯐꯪꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯈꯔꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯅ ꯄꯨꯊꯣꯛꯄ ꯑꯃꯁꯨ ꯃꯊꯧ ꯇꯥꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯨ ꯃꯊꯧ ꯇꯥꯏꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯇꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯑꯗꯨ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯕ ꯄꯣꯏꯟꯇꯤ ꯃꯤꯌꯥꯝꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯄꯪꯕꯃꯛꯇꯤ ꯅꯠꯇ꯭ꯔꯦ ꯋꯥꯔꯀꯥꯟꯁꯤꯗ ꯃꯩꯊꯛꯇ ꯐꯝꯃ ꯀꯥꯟꯁꯤꯗꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯤꯕ ꯅꯠꯇ꯭रो ꯍꯥꯏꯅ ꯁꯨꯝ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯃꯤꯗꯨꯅ ꯀꯔꯤ ꯈꯟꯒꯅꯤ ꯑꯗꯨꯁꯨ ꯈꯤꯇꯪ ꯈꯟꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ